ꯃꯇꯝ ꯑꯃꯗ ꯈꯨꯂꯥꯛꯄ ꯑꯃꯈꯛ ꯄꯤꯛꯂꯕ ꯆꯤꯡꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥ ꯑꯅꯥ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯂꯧꯕ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯇꯥꯂꯣꯏ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯔꯥꯡ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯟꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯆꯣꯛꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯥꯂꯦꯝꯁꯨ ꯁꯥꯡꯅ ꯂꯥꯛꯄꯅ ꯑꯃꯗꯤ ꯅꯨꯡꯁꯥ ꯑꯗꯨꯅꯒ ꯌꯩꯊꯦꯛꯈꯤꯕꯒ ꯃꯥꯁꯨ ꯃꯁꯥꯗꯣ ꯆꯣꯛꯊꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯋꯥꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯉꯥꯏꯍꯥꯛ ꯐꯤ ꯑꯃ ꯊꯥꯗꯨꯅ ꯐꯝꯊꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯅꯤꯛꯄꯅ ꯃꯁꯥꯗꯣ ꯇꯨꯡ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ꯫ ꯃꯥꯂꯦꯝ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯆꯣꯡꯈꯠꯂꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯅ ꯈꯣꯡꯖꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯃꯥꯁꯨ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯐꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯂꯩꯔꯤꯕ ꯎꯃꯪ ꯃꯆꯥ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯊꯟꯇ ꯅꯣꯛꯃꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ꯫ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝꯂꯥꯡ ꯑꯗꯨ ꯃꯥꯂꯪꯕꯅ ꯍꯨꯝꯂꯛꯄꯒꯤ ꯇꯥꯟꯊꯥꯗ ꯃꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯖꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ, ꯃꯥꯒꯤ ꯃꯤꯅꯣꯛ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯃꯥꯂꯦꯝ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯑꯃꯗꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯕ ꯈꯣꯡꯖꯤ ꯃꯈꯣꯜ ꯑꯗꯨ ꯃꯥꯡꯗ ꯎꯔꯤꯕ ꯁꯛꯍꯦꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯤꯔꯤꯕ ꯈꯣꯡꯖꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯂꯦꯝ ꯑꯗꯨ ꯍꯛꯆꯥꯡ ꯑꯗꯨ ꯈꯪꯁꯣꯛ ꯁꯣꯛꯊꯔꯛꯂꯦ꯫ ꯃꯍꯥꯛ ꯅꯝꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯊꯛꯇꯨꯅ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯅꯤꯡꯅ ꯃꯍꯥꯛ ꯑꯃꯨꯛ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯎꯃꯪ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯂꯦ꯫ ꯃꯥꯂꯦꯝꯅ ꯀꯧꯔꯛꯏ꯫ "ꯏꯆꯜ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ꯫ ꯌꯥꯔꯒꯗꯤ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯖ ꯏꯁꯤꯡꯗꯣ ꯑꯃꯨꯛꯇ ꯈꯔ ꯄꯤꯊꯛꯄꯤꯌꯨ꯫ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯁꯥꯡꯂꯦ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯁꯒꯣꯜꯁꯤꯁꯨ ꯋꯥꯃꯟꯈꯤꯕꯅ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ"꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ꯫ ꯃꯣꯡ ꯍꯥꯗꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ꯫ "ꯍꯥꯏꯒꯨꯝꯗꯅ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅꯁꯨ ꯁꯥꯃꯟꯈ꯭ꯔꯦ꯫ ꯌꯥꯅꯤ, ꯏꯁꯤꯡ ꯊꯛꯄꯤꯌꯨ"꯫ ꯃꯥꯂꯦꯝꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯍꯩꯕꯤꯔꯛꯇꯨꯅ ꯊꯛꯆꯒꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯄꯨꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯩꯊꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨꯁꯨ ꯃꯕꯨꯛ ꯄꯦꯟꯅ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯥꯂꯦꯝꯅ ꯍꯪꯂꯛꯏ꯫ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯖꯕꯁꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯊꯛꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯁꯣꯛꯆꯔꯛꯀꯦ"꯫ "ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯁꯣꯛꯔꯒꯦ, ꯉꯟꯁꯨ ꯉꯜꯂꯤ꯫ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ"? "ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯜ ꯀꯧꯖꯩ꯫ ꯃꯔꯨꯞꯀꯤꯗꯤ ꯀꯔꯤ ꯀꯧꯒꯦ"? "ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝ"꯫ "ꯑꯗꯣꯝꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ꯫ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯀꯌా ꯑꯃ ꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯨꯝꯅ ꯐꯖꯕ, ꯅꯤꯡꯊꯤꯖꯕ ꯑꯃꯠꯇ ꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯑꯗꯣꯝꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ? ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯕꯤꯅꯕ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯈꯟꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯖꯩ꯫ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯊꯕꯛ ꯁꯨꯕꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯃꯍꯥꯛ ꯍꯜꯂꯛꯂꯒꯅꯤ꯫ ꯑꯗꯣꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯗꯤ ꯌꯥꯕ ꯉꯝꯖꯔꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯜꯂꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯅꯪꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ"꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯒꯨꯝꯁꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄ ꯆꯠꯇꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫
mayumda hek yaubaga malemdo magi phamungda phamtharami aduga nupi adugi wakhal tawrami khanba yaba khalle nupi adubo kaukthokpa sukngam ngamde malem nupi adugi ningthiraba saktam adu udunata ningsingdunata leirami ai mabu namduna phadaba yadi mahakpu aina khoida zaruri kana amatasu aina nusiyu haiba ngamdri mahakna atopa kana amada luhongkiba thoklabadi aidi matau karamna amuk lehauba aduna aina khoida jariba mahakpu phadaba yadi mabu aina soidana malem aigi nupi oihengani somda lingjel mahaki mapabung ibomcha yu thakchinduna halaklami lingjel phatraba mapabunggi michaida mahak yamna wana hingjai mama ibema adunaga leizaramlabadi mahak khara makhaida oirabasu potha jaramgadabani ibomcha hek yaurapaga hai chak loidribro lingjel mapabungna yu thakchilaga ngauduna halakpaduda mahak yamna sauninglammi loidri karigino pabungna nachanupi aigi karimata khanbidribasibo nungtigi yu thaktuna manghaliba tingliba sel mayamse kayadi surage masigi angangsi kayada machil phatribri yungune mapa aingonda bu yong khalaga cheiba ngamine namadugi lichalawine nangso lingjel magi apokpi mama bu palakpa duda hena hena sawgalaklami aigi apokpi imado pabungna panbaki hak laite pabunggi michaida khangba ngamdabadagi imado wakhal laina naduna leikidabani kari aigi michaida wakhal laina naduna leikidabani gain masi wayam ngangkreda hey nangna ngangningba chainingbado kanadana chairjujalo sakto sasa thuna loisilo wase hairaga ibomcha magi kada changkhirami lingjel sauna jagadu thonglami mathangi numita malem lingjel makhoi anina thengnakiba mafam aduda laklami mabu lakpra haina ko yenglami adubu phanadi koina ngairakpani lakpagi khudam amata phangde upai laitrabada mahak mayumda hanba taki mathangi numita so adumak ngairami adusu thoglakte mangani suba numit adudadi laibak phaba haibadu oire lingjel du pulama paiduna thoraklami lingjel nu paadu ubada mahak kaya hainaba poktre mahak hanna phawba yengkhatlude adubu malemde thengnariba tanja asida mabu phaduna pukhrage haina asa tawzarami lingjel asum nakselakpada malemna kaurei lingjel ising supolamiro lambani ai aroiba oina wafam amata haizaningi malem aibudi warobigano aidi kanagumba amagidamak lepkre aingonda mata manghanbigano aduga aidi nangbu nuksibasu ngamloi lingjel makha karisu tadana umang aduda kakhatkirami malem samagi matungda sumsum inarei lingjel nupa aduna inarakpaduda mahaksu nupini khanna akiba mipaiba phawraklami lingjel mana purakliba punadu thadaduna thuna yangna chenkhirami malem sumatawadu ubada mahak nanthokduna chenkhrani khanduna thuna tanaraklami makhoi anidu leptana chelaklami lingjel malemna leiriba mafam adudagi yamna lapna chelakle aroibada lambi ani khak phangba ama thengnarami madu mahak oirom thangbada oina chelaklami aduga ujaw amagi nakanda mongsong marak aduda lotuna leirami malemso asum chelakpada lambi ani phangba adu ubada mahak wakhal munna khalami aibu yet thangburumda oina chasira natragana oirom thangbusina oina chasira karambada lingjelna chalamgadawribasibo malemdo khanba yaba khalaba matungda yetlop thangba duda chatkirami matawado lingjeldi uhaure madi amuk mayum maikagi lambi aduda thuna yangna chenkhirami somda malem asum chelakpana masado humangna pungluplupi sor thabe thabe su holi adubu phana warabasu mahakna chelakliba mafamado aduki matik yamna phajai ningthiraba phajaraba turel amasu chelami malem sum yengna tapna tapna sor mapi honduna laklami yamna chawba hainau panbi ama urami madu ubada hainau panbi asidi kayada phajariban masibo ibu hekta hega charasirane hoida masidi ai chadanadi doroi wase hairaga hainau panbi adugi manakta changsilaklami aduga hainau amakhak heklaga chaba haurakpada ngaire ujaw adugi maningda makok adu nonthaduna kari kari leibage haina yengthorakpada
ꯌꯥꯝꯅ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯁꯥꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗ ꯋꯥꯔꯝꯕꯗꯨ ꯄꯨꯡꯀꯣꯛ ꯀꯣꯛꯈꯤ꯫ ꯇꯁꯦꯡꯅ ꯁꯖꯤ ꯑꯗꯨ ꯌꯥꯝꯅ ꯂꯪꯅ ꯂꯦꯝꯅ ꯐꯖꯩ꯫ ꯁꯖꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯈꯠꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯁꯖꯤ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯨꯖꯨꯡꯕ ꯑꯀꯤꯕ ꯐꯥꯎꯗꯦ, ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯦꯝ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯗꯨ ꯆꯣꯡꯂꯒ ꯂꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯁꯨ ꯑꯣꯏꯅꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯅꯖꯔꯨꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯃꯥꯕꯨ ꯅꯤꯡꯊꯤꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯅ ꯁꯥꯠꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯐꯝꯁꯤ ꯐꯖꯗ꯭ꯔꯥ? ꯃꯥꯂꯦꯝ ꯁꯖꯤꯗꯨꯅ ꯊꯥꯖꯗꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯉꯛꯉꯛꯏ꯫ ꯅꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯄ? ꯃꯇꯧ ꯀꯔꯝꯅ? ꯁꯖꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯅ ꯑꯣꯜꯂꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯂꯦꯝ ꯂꯤꯡꯖꯦꯜꯕꯨ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯑꯁꯨꯛ ꯅꯤꯡꯊꯤꯔꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯅꯨ ꯀꯧꯏ꯫ ꯑꯩꯍꯥꯛ ꯁꯖꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯅꯤꯃꯛꯀꯤ ꯁꯛꯇꯝꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯊꯤꯔꯕꯤ ꯅꯍꯥꯛꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦ꯫ ꯁꯖꯤꯒꯤ ꯃꯄꯣꯛ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯐꯖꯕꯃꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃꯗꯤ ꯁꯖꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ, ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯍꯥꯏꯕꯁꯦ ꯊꯝꯂꯝꯗꯕꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯃꯗꯨꯁꯨ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯪꯅ ꯁꯖꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯣ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯤꯅ ꯅꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯒꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯒꯅꯤ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯑꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯟꯈꯤ꯫ ꯇꯁꯦꯡꯅ ꯑꯩꯕꯨ ꯆꯤꯡꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯃꯤꯑꯣꯏ ꯀꯅꯥꯗꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯈꯪꯍꯟꯖꯔꯣꯏ꯫ ꯈꯪꯕ ꯇꯥꯔꯒꯅ ꯅꯪ ꯑꯃꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯖꯒꯦ꯫ ꯊꯣꯏꯅꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯅꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯗꯨ ꯍꯦꯟꯗꯣꯔꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒ ꯀꯥꯏꯅꯔꯝꯗꯥꯏꯗ ꯊꯣꯏꯅꯨꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯤ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩ ꯑꯃꯨꯛ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯜꯂꯛꯈꯤꯒꯅꯤ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯥꯂꯦꯝ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯊꯣꯏꯅꯨꯕꯨ ꯃꯥꯒꯤ ꯁꯪꯒꯥꯏꯗꯨ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯥꯂꯦꯝ ꯑꯃꯗꯤ ꯊꯣꯏꯅꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯇꯥꯔꯕꯗ ꯂꯤꯡꯖꯦꯜꯗꯤ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯩ꯫ ꯊꯣꯏꯅꯨꯗꯤ ꯁꯖꯤ ꯑꯣꯏꯅ ꯆꯥꯎꯔꯛꯄꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇ ꯈꯪꯖꯗꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯃꯥꯕꯨ ꯅꯤꯡꯊꯤꯖꯕ ꯃꯐꯝ ꯀꯌꯥꯗ ꯄꯨꯕꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯐꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨ ꯃꯤꯔꯣꯜꯂꯛꯂꯦ꯫ ꯃꯥꯂꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯔꯥꯎꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯆꯥ ꯌꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯤꯖꯕ ꯐꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯅꯧ ꯇꯅꯧꯔꯝꯕ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨ
ꯈꯨꯏꯖꯤꯜꯂꯛꯄꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯂꯦꯝ ꯑꯗꯨ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯂꯦꯝ, ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯅꯤꯡꯊꯤꯕ ꯐꯖꯕ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯈꯤꯕ, ꯄꯥꯝꯖꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯅꯪ ꯑꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯛꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯈꯤꯕ ꯃꯥꯂꯦꯝ ꯑꯗꯨꯅꯤꯀꯣ꯫ ꯅꯪꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯪ ꯂꯩꯐꯝ ꯊꯣꯛꯄ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯄꯦꯟ ꯄꯦꯟꯗ ꯀꯩꯃꯇ ꯍꯪꯉꯛꯀꯅꯨ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯤꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯥꯕꯨꯁꯨ ꯀꯔꯤꯃꯇ ꯌꯦꯡꯁꯤꯟꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈꯣ꯫ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯇꯁꯦꯡꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯉꯁꯤꯃꯛ ꯃꯥꯂꯦꯝꯒꯤ ꯃꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯅꯤꯡꯊꯤꯖꯕ ꯐꯖꯕꯁꯦ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅꯗꯤ ꯆꯠꯂꯣꯏ꯫ ꯅꯪꯁꯨ ꯅꯄꯥꯕꯨꯡꯒꯨꯝꯅ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯆꯦꯜꯂꯝꯒꯅꯤ꯫ ꯅꯪꯁꯨ ꯂꯩꯍꯧꯔꯣ꯫ ꯊꯣꯏꯅꯨꯗꯨ ꯁꯥꯎꯅ ꯑꯉꯥꯡ ꯑꯗꯨ ꯃꯊꯟꯇ ꯐꯝꯐꯝ ꯑꯗꯨꯗ ꯍꯤꯐꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯑꯃꯨꯛ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯃꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯔꯣꯜ ꯑꯃꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯀꯔꯤꯁꯨ ꯏꯕ ꯅꯠꯇꯦ꯫ ꯊꯣꯏꯅꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ, ꯃꯍꯥꯛ ꯆꯠꯂꯕꯅꯤ ꯍꯥꯏꯅ ꯏꯔꯝꯕ ꯆꯦꯔꯣꯜ ꯑꯃꯅꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯥꯂꯦꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯏ꯫ ꯐꯔꯦꯗ, ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯃ ꯍꯦꯛꯇ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯗꯅꯣ ꯃꯆꯥ ꯌꯥꯎꯖꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯦꯛ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯥꯂꯦꯝꯗꯨ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯌꯣꯛꯆꯅꯤꯡꯕ ꯏꯃꯨꯡ ꯀꯣꯏꯍꯪ ꯍꯪꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯄꯥꯝꯖꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯍꯦꯛꯇ ꯂꯧꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯁꯦꯜ ꯈꯧꯖꯥꯎ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯉꯥꯡ ꯑꯗꯨꯒ ꯁꯤꯟꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯗꯨ ꯀꯔꯤꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯡꯉꯩ ꯃꯥꯅ ꯅꯨꯡꯁꯤꯖꯔꯝꯕ ꯂꯤꯡꯖꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯂꯤꯡꯖꯦꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯍꯣꯏꯗ ꯂꯨꯍꯣꯡꯈ꯭ꯔꯁꯅꯨ꯫ ꯅꯨꯄꯤꯕꯨ ꯃꯇꯣꯝꯇꯔꯣ? ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯒ ꯂꯣꯏꯔꯦ꯫ ꯃꯥꯂꯦꯝꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯎꯃꯪ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯎ ꯑꯃꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯅꯣꯛꯂꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯨꯄꯤ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯃꯣꯏꯊꯦꯝ ꯑꯗꯨꯗ ꯑꯩꯅ ꯇꯥꯎꯗꯨꯅ ꯂꯨꯞꯀꯗꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯍꯣ, ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯕ ꯅꯠꯇꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯦ꯫ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯈꯥꯡꯕ ꯉꯝꯂꯤꯕꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯌꯨ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕꯗꯣ ꯄꯥꯡꯊꯣꯛꯎ꯫ ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯊꯥꯖꯕꯁꯨ ꯉꯝꯂꯣꯏ꯫ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯆꯪꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯊꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯟꯗꯨꯅ ꯊꯤꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯨꯕꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯅꯤꯡꯇꯝꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯊꯣꯏꯅꯨ ꯈꯜꯂꯨꯔꯕꯗꯤ ꯃꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯧꯖꯔꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯕꯅ ꯃꯥꯡꯖꯤꯜ ꯊꯥꯈꯤꯗꯨꯅ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯣꯏ, ꯐꯔꯦ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯌꯨ꯫
Hingchabi aduna mahakpu magi mayumda pushinbirami aduga nongma nongmagi mahaki fattaba laishon mitrang kaya ama takpirami. Adudagi nongma nongmagi thoinu masado sangbanaba hauraklammi. Fatraba laishon mayam aduna haujikti mahak hingchabi ama haibadu olakle. Chahi kun kataruk haujinkre. Thoinugi machanupi laija mahak ayokpa machani haiba khangzaramde. Amadi matai manau ani aduso mabu machada machagumna nungshina loina birami. Laijabu yokliba mapa saklaba aduna tomba haina kaurami. Aduga mama saklabi aduna sila haina kaurami. Laijagi luhong kaihongbagi matamadu yoshilaklabada tomba amadi sila makoy ani punna wata narami. Ichanupise Magi matamsu yoshilaklabanina luhong thokpibana phagani haina khali. Magi khangnajaba kana lege haibado amukta hangsi. Aishu khalamlibani. Adudi nang amukta chatuna nachanupidu kauthoro. Sila machagi kada changkhirami. Aduga laijaga punna thokminarei. Babu, aibu kawibra. Namaga aigana nangi luhongbagi maramda wa khane. Nangbu matam charingai asida luhongbirage haina khali. Aikhoidi ahalsu yamna oishilakle. Tamba ngamde. Aduna ne. Aikhoi anina hinglingai asida nangbu luhongba pami. Ichagi khangnajaba nupaga leibro hayuni. Ichagi apamado hayu. Amadi layi. Ai mabu soidana hayengma yumsida purake. Adubu mahakse yamna maraibak thirabani. Mapa mama kana su laite. Mado mathanta wana suraga hingjaba miyoini. Madugidamaktadi karisu thoidokte. Manabu thamoi senglabadi aigi lanthum pumnamak sinagadawribani. Ichanabu thajaba misak oirabadi pabungidi yare. Hoi pabung, adudi hayengmak ai mabu yumasida puragi. Mathangi numitta laijana magi bor oigadawriba paribu puraklami. Makoi imung puna wari sanarami. Wafam adu ayaba pinaraba matungda makoi anido luhong kaihongbagi thabak adu loishinkre. Somda ahenba phajabata pamba malemdi. Phajaba ngaina ngaina thiba phangdana mapunsi adu khangu thakta lenkre. Mahak taibangpal asibu thadoktuna chatkre. Nungaibagi khongchatta laija amadi pari machanupi ama phangjarami. Angang adubu nungshina parina lembi haina tholami. Angang aduna chahi nipal pharakpa matamni. Nongmugi numit amada laija thabak ama chatnanaba haiduna loishilami. Ai ngasidi kaithelda amukta chaluge. Thuna halakani kuiroi. Hoi chathoro. Laija du chatkirami. Mahak chatkibadu ubata ngasai makai makhogi yumjaw adugi mamangda hauduna lairiba ujaw adugi mathakta tongduna lairiba hingchabi adu momon noglaklami. Laija hek chatkibaga hingchabi du phanchong tharakduna laijagi saktam adu langlaga thong adu thilaklami. Thongi makhol adu tarabada pari thorakduna thong adu hangtoraklami. Karino ne nupi nangbu hojik khatamak chatkibada ngai amu halaisina kaidoraba. Hingchabi laija aduna ai kokse yam ngaure chatpa ngamaktri aduna pothage aiduna jangabani. Haima kayam kana ngamdabano maiba makauduna yinghansiro. Hingchabi adu karigumba maiba kaurabade mahakya sengba saktam asi soidana khangkragani pakhatna. Yarani danupa ai kesu yam kana ngamdaba nate. Adugi saruk ai ngahakta pothage thongse thingjalo. Matamse yam phatre masak khangdaba mi mayam singsina Pochai huranariba mayamse. Pari noglaga. Masidi hojikdine thainagi matamdo helaman. Phare thingjilage ko. Hingchabi adu laijagi kada changki laijagi machanupi aduna phamungda sanabadu urami madu ubada mahak nokshina duna changkhirami. Somda laija kaithel yaudrikanda makok adu khanghodana ngawba horaklami. Makhong aduna thangduna chatpa phawba ngamsilaktre. Lauramba khutsa ado ahalgi makhut olaklami amadi mayang lensu konthaba haurakli. Muramba masamadusu angoboino olaklami. Laija haujikti ahaloirabi hanubi amagi saktamda onkre. Mataw aduda mahak pakhatna tapna mayum maikay panglai. Wana lakpana mayum yore thong adu thilami. Pari na hangtorei. Pari hanubi adubu ubada mahak chakniba mani haina khanduna kari no chana nabu puthorei. Laija na hairei. Ai laijani khangdraba
ꯄꯥꯔꯤ ꯌꯥꯝꯅ ꯉꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨꯃꯗꯤ ꯃꯥꯟꯗꯦ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯖꯥ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯏ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕ꯭ꯔꯣ ꯆꯥꯛꯅꯤꯕ ꯂꯥꯛꯏꯕꯁꯦ ꯑꯃꯨꯛꯇ ꯀꯩꯀꯩꯅꯣ ꯈꯔ ꯄꯤꯕꯤꯌꯨꯕ ꯑꯩꯅ ꯄꯤꯔꯕꯅꯤ ꯑꯗꯣ ꯂꯧꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯂꯥꯏꯖꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯃꯊꯟꯇ ꯀꯞꯂꯝꯃꯤ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯣ ꯊꯣꯡ ꯑꯃꯨꯛ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯂꯥꯏꯖꯥ ꯃꯇꯣꯝꯇ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯃꯁꯛ ꯈꯪꯕꯤꯔꯔꯣꯏ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯗꯨꯅ ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯔꯛꯀꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖꯥ ꯌꯨꯝ ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ ꯅꯣꯡꯃꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯉꯩ ꯂꯥꯏꯖꯥ ꯇꯨꯃꯤꯟꯅ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯄꯥꯟꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯂꯣꯟꯈꯠꯇꯨꯅ ꯃꯅꯨꯡꯗ ꯀꯥꯟꯁꯤꯜꯂꯒ ꯆꯪꯂꯛꯏ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯈꯥꯎ ꯑꯗꯨ ꯍꯩꯗꯣꯛꯏ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦ ꯂꯥꯏꯁꯣꯟꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗ ꯂꯥꯏꯖꯥ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯕ ꯌꯥꯕꯒꯤ ꯄꯥꯝꯕꯩꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯂꯥꯏꯖꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯑꯗꯨꯃꯛ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯣꯟꯅ ꯂꯧꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯦꯠꯅꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯁꯨ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯦ ꯂꯦꯝꯕꯤꯁꯨ ꯃꯃꯥꯅ ꯏꯟꯗ꯭ꯔꯤꯕ ꯃꯈꯩ ꯆꯥꯛ ꯆꯥꯗꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯅꯨꯡꯁꯤꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯗꯤ ꯐꯥꯖꯤꯟꯈ꯭ꯔꯦ ꯂꯥꯏꯖꯥ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯃꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯅꯤ ꯈꯟꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯄꯥꯔꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯉꯛꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯕꯨ ꯀꯔꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅꯣ ꯀꯔꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯠꯇꯕꯅꯣ ꯍꯥꯏꯗꯨꯅ ꯆꯃꯝꯅꯩ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ ꯄꯥꯔꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ ꯄꯥꯔꯤ ꯏꯃꯥꯒꯤ ꯂꯦꯝꯕꯤ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯔꯣ ꯄꯥꯔꯤꯗꯨ ꯆꯃꯝꯅꯔꯝꯃꯤ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯁꯦ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯅꯤꯁꯨꯕ ꯏꯆꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯗꯤ ꯌꯨꯝ ꯑꯁꯦ ꯏꯪ ꯆꯤꯛꯀꯅꯤ ꯂꯥꯏꯖꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨ ꯌꯥꯗꯦ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯄꯥꯔꯤ ꯀꯥꯏꯅ ꯊꯪꯅ ꯂꯥꯏꯖꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯇꯥꯛꯎ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯏ ꯍꯤꯡꯆꯥꯕꯤ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕꯤ ꯑꯩꯁꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯛꯂꯝꯃꯤ ꯂꯥꯏꯖꯥ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯏꯃꯥ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯅꯆꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯉꯁꯤꯗꯤ ꯅꯆꯥ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯆꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯍꯧꯈ꯭ꯔꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗꯒꯤꯗꯤ ꯐꯤꯔꯦꯞ ꯑꯁꯤ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯂꯦ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯏꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯪꯉꯨ ꯊꯛꯇ ꯂꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯂꯦ ꯏꯆꯥꯗꯤ ꯃꯅꯤꯅꯤ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ
ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯂꯔꯣꯏ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯁꯖꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯗꯅꯕ ꯏꯃꯥ ꯉꯁꯤꯗꯒꯤ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯃꯥ ꯃꯇꯝ ꯄꯨꯝꯕꯗ ꯅꯆꯥ ꯑꯩꯕꯨ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯄꯣꯛꯄꯤ ꯏꯃꯥ ꯅꯍꯥꯛꯄꯨ ꯎꯕ ꯐꯪꯖꯔꯤꯕꯁꯦ ꯅꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯟꯖꯔꯦ ꯍꯥꯏꯅ ꯈꯟꯖꯔꯒꯦ ꯊꯣꯏꯅꯨ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯁꯖꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ